ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤ ꯃꯥꯔꯁꯀꯤ ꯀꯨꯟꯅꯤꯄꯥꯟ ꯂꯝꯇꯥ ꯊꯥꯒꯤꯅ ꯇꯔꯥꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯖꯗꯨꯅ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯇꯣꯡꯊꯤꯜ ꯉꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯀꯥꯡꯂꯨꯞꯀꯤ ꯑꯁꯣꯏꯕ ꯀꯌꯥ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯔꯥꯟꯕ ꯀꯌꯥ ꯆꯨꯝꯊꯣꯛꯄꯤꯅꯅꯕ ꯃꯁꯤꯒꯤ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡꯕꯨ ꯍꯦꯟꯅ ꯉꯥꯟꯊꯣꯛꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯖꯣꯟ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗꯅꯤ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯅ ꯚꯛꯇꯤ ꯇꯧꯖꯒꯦ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯋꯥꯀꯠꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕꯁꯨ ꯌꯥꯏ ꯑꯗ ꯋꯥꯀꯠꯁꯨ ꯋꯥꯀꯠꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯑꯀꯟꯕ ꯋꯥꯀꯠꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤ ꯍꯥꯏꯅꯁꯨ ꯂꯧꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯅꯤ ꯊꯝꯖꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯕꯔꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡꯒꯤ ꯏꯖꯔꯛꯏꯁꯦ 1917ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯂꯦꯞꯇꯅ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡ ꯉꯁꯤꯒꯤ ꯏꯖꯔꯛꯏꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯅꯥꯊꯣꯡ ꯀꯧꯕ ꯆꯦꯐꯣꯡ ꯇꯧꯖꯔꯝꯃꯤ ꯍꯥꯏꯗꯨꯗꯤ ꯈ꯭ꯋꯥꯏꯅ ꯈꯪꯕꯤꯔꯦ ꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯋꯥꯔꯦꯡ ꯑꯃ ꯏꯅꯅꯕ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯋꯥꯅ ꯆꯪꯉꯦ ꯑꯗꯨ ꯊꯣꯏꯅ ꯀꯅꯥ ꯃꯤ ꯀꯌꯥ ꯌꯥꯝꯅ ꯄꯥꯕꯤꯕꯅꯣ ꯑꯩ ꯈꯪꯖꯗꯦ ꯑꯩꯈꯣꯏꯅ ꯏꯖꯈꯤꯕ ꯑꯥꯔꯇꯤꯀꯜꯁꯦ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅꯒ ꯊꯤꯔꯛꯑꯀꯥꯟꯗ ꯑꯗꯨꯝꯕ ꯑꯃ ꯏꯈꯤꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯕꯤꯈꯤꯌꯦ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯏꯈꯤꯌꯦ ꯑꯗꯨꯕꯨ ꯀꯣꯄꯤ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨ ꯄꯥꯕꯤꯕꯗꯤ ꯅꯠꯇꯕ ꯑꯗꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯆꯔꯤꯕꯅꯤ ꯀꯥꯏꯅ ꯏꯆꯝ ꯆꯝꯅ ꯇꯧꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣꯗ ꯃꯁꯤꯁꯤꯗ ꯃꯤ ꯌꯦꯡꯕꯤꯕꯁꯦ ꯂꯤꯁꯤꯡꯒꯗꯤ ꯌꯥꯎꯏꯀꯣ ꯌꯧꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯂꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯝ ꯈꯪꯉꯤ ꯆꯥꯎꯔꯥꯛꯅ ꯑꯦꯚꯔꯦꯖꯇ ꯃꯤꯅꯤꯠ ꯀꯌꯥ ꯌꯦꯡꯕꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯤꯅꯤꯠ ꯅꯤꯐꯨ ꯄꯨꯡꯈꯥꯏ ꯆꯪꯗꯅ ꯏꯔꯤꯕꯗꯣ ꯍꯥꯏꯖꯔꯤꯕꯗꯣ ꯔꯦꯀꯣꯔꯠ ꯇꯧꯗꯅ ꯇꯧꯖꯔꯤꯕꯗꯣ ꯃꯤꯅꯤꯠ ꯑꯃꯒ ꯁꯦꯀꯦꯟ 5-10ꯒ ꯌꯦꯡꯕꯤꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯀꯌా ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯣ ꯑꯗꯨꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯗꯤ ꯊꯥꯔꯛꯏꯃꯤꯅ ꯂꯤꯁꯤꯡ ꯌꯥꯎꯔꯛꯑꯒꯁꯨ ꯂꯤꯁꯤꯡꯅ ꯌꯦꯡꯕꯤꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ 3-4ꯗꯤ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯁꯦ ꯊꯥꯖꯖꯕ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯁꯤꯟꯖꯔꯤꯕ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯝꯖꯔꯤꯕꯅꯤ ꯃꯁꯤ ꯂꯣꯏꯅꯃꯛꯅ ꯇꯥꯕꯤꯅꯤꯡꯗꯕ ꯌꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯇꯥꯕꯤꯔꯣꯏꯗꯕꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯃꯨꯛꯅ ꯄꯨꯟꯁꯤꯜꯂ ꯀꯌꯥ ꯃꯣꯏꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ 1-2ꯒꯤ ꯋꯥ ꯅꯠꯇꯦ 10-30 ꯍꯦꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯜꯂꯛꯑꯒ ꯉꯁꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯑꯅ ꯑꯣꯏꯔꯤꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯕꯨ ꯑꯄꯨꯟꯕ ꯃꯁꯛ ꯑꯃꯒ ꯁꯛꯇꯝꯒ ꯏꯟꯇ꯭ꯔꯤꯒꯦꯇꯦꯠ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯅ ꯄꯨꯈꯠꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯔꯥꯖ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯍꯥꯏꯔꯤꯕ ꯕꯩꯁꯅꯕꯤꯖꯝꯒꯤ ꯂꯤꯆꯠꯁꯤꯡꯁꯦ ꯃꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯡꯒꯠꯄ ꯑꯗꯩ ꯆꯩꯅꯤꯡꯕ ꯌꯦꯡꯅꯤꯡꯗꯕ ꯍꯦꯛꯇ ꯃꯑꯣꯡ ꯑꯃꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯤꯟ ꯁꯤꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯛꯄ ꯃꯤ ꯚꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤꯗꯤ ꯇꯥꯕꯤꯒꯗꯧꯔꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯀꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯊꯝꯕꯤꯕ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯤꯖꯝꯒꯤ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡꯗ ꯊꯥꯖꯕ ꯊꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯒꯤ ꯄꯤꯆꯠ ꯏꯆꯦ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯃꯥꯕꯂꯤꯁꯤ ꯃꯩꯇꯩ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯁꯦꯡꯕ ꯃꯩꯁꯤꯡ ꯆꯪꯗꯕ ꯐꯤ ꯑꯣꯏꯅ ꯂꯧꯅꯔꯛꯑꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯑꯩꯈꯣꯏ ꯊꯝꯅꯔꯛꯇꯦ ꯑꯌꯥꯝꯕꯅ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯟꯗꯣꯜ ꯎꯄꯨ ꯃꯃꯥꯡꯉꯩꯒꯤ ꯆꯟꯗꯣꯜ ꯎꯄꯨꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅꯗꯤ ꯎꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯟꯗꯣꯜ ꯎꯄꯨ ꯑꯆꯧꯕ ꯐꯖꯕ ꯂꯩꯇꯦꯡ ꯍꯛ ꯈꯣꯠꯇꯅꯒ ꯁꯦꯝꯕ ꯆꯟꯗꯣꯜ ꯎꯄꯨꯁꯤꯡ ꯇꯧꯏ ꯆꯟꯗꯣꯜ ꯄꯤꯛꯑꯁꯨ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯃꯥꯕꯂꯤꯁꯦ ꯊꯝꯃꯦꯒ ꯆꯟꯗꯣꯜ ꯎꯄꯨꯗꯨꯗ ꯊꯝꯃꯦꯔꯒ
ꯑꯩꯈꯣꯏ ꯆꯟꯗꯣꯟ ꯅꯨꯡꯗꯣꯟ ꯇꯧꯗꯅ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤꯒꯤ ꯀꯩꯅꯣꯗ ꯃꯥꯡꯒꯣꯟꯗꯕꯨ ꯑꯣꯏꯔꯁꯨ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤꯒꯤ ꯇꯨꯜꯁꯤꯕꯣꯡꯗꯕꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯥ ꯌꯥꯏꯗꯅ ꯀꯩꯗꯧꯗꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯟꯗꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯆꯥꯛꯆꯥꯔꯝꯗꯥꯏꯒꯤ ꯀꯔꯤꯕꯨ ꯑꯣꯏꯔꯁꯨ ꯇꯧꯕꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯗꯣꯟ ꯂꯨꯄꯨ ꯃꯅꯨꯡꯗꯨꯗ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯅꯃꯥꯕꯂꯤꯁꯦ ꯏꯜꯂꯒ ꯃꯃꯤꯠ ꯃꯅꯥꯗ ꯃꯀꯣꯛꯇ ꯅꯥꯟꯕ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯅꯔꯝꯃꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯁꯤꯕꯗ ꯀꯨꯞꯇꯣꯔꯤꯅꯦꯕ ꯁꯤꯕꯗ ꯀꯨꯞꯄ ꯀꯥꯏꯈꯨꯝ ꯐꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯑꯌꯥꯝꯕꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯝꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯈꯔꯅ ꯆꯟꯗꯣꯟ ꯂꯨꯄꯨꯗ ꯍꯥꯞꯄꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯃꯀꯣꯛꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯍꯔꯤꯔꯥꯝ ꯁ꯭ꯔꯤ ꯔꯥꯝꯒꯤ ꯀ꯭ꯔꯤꯁꯅꯒꯤ ꯑꯗꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ 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 ꯔꯥꯝ 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 ꯍꯔꯦ ꯍꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯈꯩ ꯅꯤꯄꯥꯟ ꯇꯔꯥꯇꯔꯨꯛ ꯁꯤ ꯁꯣꯂꯔꯅꯥꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯐꯤꯁꯤꯅ ꯇꯧꯖꯔꯝꯃꯤꯃꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯌꯨꯝꯗ ꯂꯩꯅꯔꯝꯕ ꯅꯠꯇꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯟꯗꯒꯤ ꯋꯥꯏꯔꯨꯔꯒ ꯕꯥꯃꯣꯟ ꯃꯌꯨꯝꯗꯒꯤ ꯋꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯗꯨ ꯁꯪꯁꯀꯥꯔꯒꯤꯗꯃꯛ ꯃꯪ ꯇꯥꯅ ꯄꯨꯊꯣꯛꯄ ꯀꯨꯗꯨꯗ ꯑꯩꯈꯣꯏ ꯀꯨꯞꯄꯦꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕꯁꯦ ꯃꯁꯤ ꯅꯃꯥꯕꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯛꯄꯅꯦꯕ ꯅꯃꯥꯕꯂꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯪꯖꯕꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯕꯪꯂꯥ ꯃꯌꯦꯛ ꯈꯛꯇꯅ ꯏꯔꯤ ꯍꯤꯟꯗꯤꯅ ꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯪꯐꯩꯗꯒꯤꯒ ꯂꯩꯅꯔꯛꯄ ꯖꯥꯠꯅꯤ ꯃꯗꯨ ꯎꯖꯩ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯃꯌꯦꯛ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅꯤ ꯃꯩꯇꯩ ꯁꯀ꯭ꯔꯤꯞꯅꯦꯅ ꯆꯠꯅꯔꯕꯅꯤꯅ ꯁꯣꯂꯔꯅꯥꯝ ꯏꯔꯤꯕꯁꯦ ꯃꯤꯡꯈꯩ 13 ꯏꯔꯤꯕꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯗꯣꯛꯀꯗꯕꯅꯤ ꯍꯧꯗꯣꯛꯄꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯣ ꯃꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩꯗ ꯃꯇꯝ ꯑꯃ ꯅꯃꯥꯕꯂꯤꯁꯤ ꯏꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯑꯁꯨ ꯀꯩꯅꯣꯝꯃ ꯍꯔꯥꯎ ꯀꯨꯝꯍꯩ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯗꯔꯁꯟꯒꯤ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯕꯒꯤ ꯀꯔꯤ ꯌꯥꯎꯕ ꯂꯥꯛꯑꯁꯨ ꯀꯩꯗꯧꯔꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯁꯨ ꯍꯦꯛ ꯏꯜꯂꯛꯄ ꯌꯥꯜꯂꯛꯄ ꯃꯧ ꯅꯍꯥ ꯑꯃꯅꯁꯨ ꯍꯦꯛ ꯏꯜꯂꯛꯄ ꯌꯥꯜꯂꯛꯄ ꯑꯍꯜꯅꯁꯨ ꯍꯦꯛ ꯏꯜꯂꯛꯄ ꯅꯨꯄꯥ ꯃꯆା ꯑꯃ ꯂꯥꯛꯑꯁꯨ ꯅꯃꯥꯕꯂꯤꯁꯤ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯂꯦꯝꯅꯔꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯐꯤꯗꯧꯅ ꯍꯦꯛ ꯌꯥꯜꯂꯛꯄꯁꯤ ꯃꯁꯤ ꯌꯥꯝ ꯆꯠꯅꯔꯝꯃꯤ ꯉꯁꯤꯗꯒꯤ ꯆꯍꯤ 14 15ꯒꯤ 15 ꯍꯦꯜꯂꯝꯃꯅꯤ ꯃꯇꯝꯗꯣ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯏꯖꯒꯤ ꯈꯕꯔꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯖꯈꯤꯕꯅꯤ ꯀꯅꯥ ꯄꯥꯕꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯏꯟꯕ ꯑꯃꯨꯛ ꯇꯣꯛꯅꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯈꯔ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯅꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯁꯝꯄ꯭ꯔꯗꯥꯏꯅꯗꯤ ꯏꯟꯅꯔꯣꯏꯗꯕ ꯐꯤ ꯑꯃꯅꯦꯁꯦ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯃꯣꯏꯅ ꯏꯜꯂꯛꯏꯁꯦ ꯏꯁꯀꯣꯟꯒꯤ ꯃꯇꯧ ꯇꯝꯃꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤ ꯐꯣꯔ ꯀ꯭ꯔꯤꯁꯅ ꯀꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯗꯅ ꯏꯁꯀꯣꯟꯒꯤ ꯃꯟꯗꯤꯔ ꯆꯥꯎꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗꯁꯨ ꯂꯩꯔꯦ ꯁꯉꯥꯏꯄ꯭ꯔꯧꯗ ꯃꯁꯤꯒꯤ ꯏꯁꯀꯣꯟꯁꯤꯒꯤ ꯃꯆꯠꯀ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯅ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯀꯤ ꯃꯅꯤꯄꯨꯔꯤ ꯁꯝꯄ꯭ꯔꯗꯥꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯏꯁꯀꯣꯟꯒꯤ ꯆꯠꯅꯕꯤ ꯄꯔꯤꯡꯒ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯆꯠꯅꯕꯤ ꯄꯔꯤꯡꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕꯁꯦ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯁꯝꯄ꯭ꯔꯗꯥꯏꯒꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯗꯦꯕ ꯀꯔꯃꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯟꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯥꯝꯗꯒꯤ ꯂꯥꯛꯈꯤꯕ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯈꯤꯕ ꯌꯨꯄꯤꯗꯒꯤ ꯂꯥꯛꯈꯤꯕ ꯎꯔꯤꯁꯥꯗꯒꯤ ꯂꯥꯛꯈꯤꯕ ꯒꯨꯖꯔꯥꯠꯇꯒꯤ ꯂꯥꯛꯈꯤꯕ ꯈꯥ ꯚꯥꯔꯠ ꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯕꯥꯃꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯦ ꯃꯥꯒꯤ ꯃꯄꯨ ꯄꯥꯏꯔꯛꯄ ꯒ꯭ꯔꯟꯊ ꯄꯨꯔꯥꯟ ꯐꯥꯎꯕ ꯃꯥꯟꯅꯗꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯇꯦꯝꯃꯝꯕꯅꯦꯕ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯍꯥꯏꯕ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯁꯤꯗꯩꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯇꯦꯝꯃꯝꯕꯅꯦꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯁꯦꯡꯕ ꯕ꯭ꯔꯍꯃ ꯁꯚꯥꯒꯤ ꯀꯔꯤꯒꯤꯒꯥꯁꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯈꯪꯗꯕꯁꯤꯡꯅ ꯄꯉꯥꯡ ꯍꯥꯏꯕꯅꯤ ꯁꯨꯝꯅꯒꯤ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯧꯗꯤ ꯑꯣꯏꯍꯟꯕ ꯄꯋꯥꯔꯗꯤ ꯑꯝꯇ ꯄꯤꯗꯕ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕ ꯃꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯍꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯪꯐꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨꯕ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝ ꯐꯖꯕ ꯀꯣꯅꯨꯡ ꯐꯖꯕ ꯑꯃ ꯁꯥꯔꯒ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛ ꯈꯛꯇꯗ ꯕ꯭ꯔꯍꯃ ꯁꯚꯥꯅ ꯃꯥꯡꯕ ꯁꯦꯡꯕ ꯀꯩꯗꯧꯕ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯃꯥꯡꯕ ꯁꯦꯡꯕ ꯍꯥꯏꯁꯦ ꯂꯩꯔꯝꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯍꯥꯎꯁꯤꯡ ꯄꯨꯔꯛꯑꯒ ꯃꯩꯇꯩ ꯑꯣꯜꯍꯟꯈꯤꯕ ꯀꯩꯗꯧꯕꯒꯤ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ
Brahman naibase Brahman jingda akoina Brahman jingna lauriba mafamse Manipuri Kunaida Manipuri Kunaina Maitei jingna pibune Brahman lawu nateba ada haujiti Brahman jingna law daba yadabagi mawongda torokpa mawongsu kaya thengnai madu gumba kaya warona basu lei adu nataba sina atopomda chakre aduna aikoigi nahan dasu nahan haugiba tang kun ji ekadasi numini Sri Sri Govinda ji gida holi ahan bakaba numisu thokpra aduna aikoigi tang kunji daisda Sri Sri Govinda ji gi compound da manungda magi manungda akoigi kaino akoigi mayam prasadi phangbam sang achouba sangsang dugida larik phongbogi thoromom kha ai yaujagi larik phongbo thorom duda Manipur University of Culture ne akoi Dhanamanjuri University ne Manipur University ne University ongi akoi Vice Chancellor singna guest of honor oire haraga oibire haraga akoi Manipur gi Governor ikai khumnajarebi akoi Ansuya Uikena Chief guest oiraga larik phongbo thorom ma yaugi yaujaba phangjagi madugi thorom adugi numitu da tadana Sri Govinda ji gi da holi karak pasinga holi gi pala oina tholaiba holi gi seba tawlaiba naharul singi dugi marakta kaya amadi khoigi namabali se yam lemjabadona akhoi yandana indana tawre adagi amu adusu natana chahi marfu suraba aikoina zu masak khangjaba ikai khumnajaraba North Sankirtan Manipuri North Sankirtan gi masak maming lairaba ahanjingna ju yam lemdarabadona akhoi kaino illaga namabali ji illaga holi gi seba tawre Masi Govinda ji gida yabham yahanbam thoi kari gi no yahan birije pangtu to tobo yabra iskon gi mandir da yaramba yai iskon gi mamdopta kari da namabali illaga tawrum base yaba yaramba yai akoi gi Manipuri Gauriya Vaishnava singe da di yade kaikum khini asibada mai sing changdaba asiba kupuroga mangbawo pusuluraga amuk lusuluraga amuk thamnaba bamon gi da wairuraga bamon gi da thinba adugumbani ipa ipu singna ahan singna tulsi akhoi Chandolupu da manungda thammaga Chandolupu dagi lauthoga loirakpada mamaida makokta nanba adumba khoiramjaba adumba phi oina thamnarakpani akhoi gi chatnabi paring ama lei masi Govinda ji gi da kanaumba nupi masa amana mau naha amana natraga nupi ahan amana illaga Govinda khoirambagi khoiramjabagi darshan gi lakpa matam ibe ma sumai tawna masidi inadine na takpi basi kayam kaibuno Masigumbogi maram sidaisa ijabasa ai thanda Manipur sidaisa Manipur da leiriba Manipuri Vaishnava singi manung da ngasi bawda ai khaktang ijare ai chauthokna ai haijani atai kanamta ni idri ka masi khangdabana ra natraga haiba kibagira amarom dadi Manipuri Gauriya Vaishnava singja Karim Nabi gadawi kathai Nabi bodagi akhoi kaino tawdana mayam ama thawoina maki haureiba naharul jingdadi mapa mapuna mabu bokna mabem bokna natraga mapana mamana Gauriya Vaishnava sidaisa lupchaba oitaraga Sri Hari Namda Sri Krishna Radha Krishna da lupchaba tarju makhoi ima pawa lei kainaga tawraga taw usit pidraba akhoi lining lichat ama oireba whereas masina Manipuri akhoi ngasi Manipuri apunba Manipuri je mapanda leibo oisano Manipur da leibo oisano apunba Manipuri gi masak asi lakpada masina yarakpa thaudang masina pirakpa akhoi gi ijat akhoi gi mingsat kaya do makhoina huji khangba ngamdreba masiga akhoi kedawai thugai do yam phajagare masidagi na phajaba akhoi gi lining lichat ama prithvi da leite habi adu mangal le aba ngasi bamon chaiba mi kangbu amosu thole arangbam chaiba mi kangbu amosu North Sankirtan taw mi kangbu amosu thole masi mafam marang khangdaba sina natro bamon jingi chatnabi kaidawi singje akhoi gi Sri Sri Govinda ji gi akhoi gi dar laibiri basingna akhangai singna Brahma Sabana karina lepi bam thokpa natro sumai tawdamni sumai chatnagadamne jiribam da ai nupi msa amal luhongbagi thorom yaujagare Bapa duna luhongbagi sonbaduda kainadan gi sonbaduida makokta namabalim yele aina bamon aiga karigino kainagi mapa da koi sonba matamda namabali ma yele jibu karigino kari bhamno ada uja khangjade masi akoi chatnarakpani karino basibu
बामोन जिंगी ब्राह्मण जिंगी देव कर्म पांथोक पिरियो ब्राह्मण जिंगी मचसु मणिपुर की मपान लेब ब्राह्मण जिंगा अखोई मणिपुर द तौरीजुगु चटनदे अगी मणिपुर मनुंग दसु अमगा अमगा मानदबगी पाउदम जी अदुम फंग मसी करीनो मसी तेंबिबम थोक्तरबा गोविंद जी की द लेबिरिब श्री श्री गोविंद जी की द लेबिरिब जिंगना तौबिबम थोक्तरबा याम हाइजनिंगी कइनोय द हौजिकने नॉर्थ संकीर्तन तौरीबा नहारोल जिंगजे मखोन मवा फबदगी पामजबदगी करीदगी चंगा अंब याय तौदन तौरे तौरुब दागदिन मणिपुरी गौड़िया वैष्णव संप्रदाय द नॉर्थ संकीर्तन है करीनो है मखोय ममुत्ताना खंगबिबम थोक्तर गौड़िया मणिपुरी गौड़िया वैष्णव अमा ओइना इवन अखोई लुगुन थांगदना लुगुन सीबजी बाबो सीबगी नियम जी खंगनतबदन येंबियो हजिक हेक्ता आइना हाइजरिबजे अखोई पालाजिंग अखोई नॉर्थ संकीर्तन यावबा करिगुम्बा थौरम अमदा अखोई पालाजिंगना मफी होंगबा मफमदुदने येंबियो मोय मरी मंगा नाहारोलजिंग मफी होंगबजा अहनजिंग होंगबदुदा लुगुन गिदा यावरिबा गायत्री मंत्रगा लोइनबा किसी अनी जे कदाइदा थमने जे खंगदेबा मखोइना खंगदबजे मोय ओजादुना खंगदबनी हाइबसे अखोइना लौबा याबा पोसक अमने लुगुन थांगबा मतमदा गायत्री की किसी अनी दो थबाक की मिहु नुमबमदा अमा थबाक मथक की काखतपदा अमा थमगनी जे मसी खंगनदबदौना तौरेबा मसीजु अइना खंगजेना हाइजबा नचदे पेंजा मंददना हाइबनी मसुगुमबसे ताकपीगदबनेबा मसी खंगननबा खंगन नियम खरगी मतुंगिना चटकदबनेबा चटनबीजे अदुदि नतदना मागी मागी तौनबा पंगतौदा तौनब तारदि करमाइ तौनी अदो हुजिक येंबियो अखोई संकीर्तन की पालासिंग मफी हुंबमदा नाहारोलसिंग गायत्री की कनोदो किसीदो खोइदो मखादा लेबा मनंगन तौबगासु यावबने मधु मोय अदुम अखोई संकीर्तन की मांदो मयाइदा थोलपदसु अदुम तौदोइनी मधु चैबिनबा अहनजु थोक्ते चैबिनबसु चैबसु ngамद्रेबा कइनोदा अखोई असेंगबा वैष्णव आइदो ngasi लेसिलक्तरेबा ब्राह्मणदा ओरसु अखोई गोविंद जी की लेरिबा कइनोसिंगसु अखोई ब्राह्मण पंडितनी ब्राह्मणनी न लेरिबा लाइगु वैष्णव ने न लेरिबा सिंगसु मखोई पांगन थोक्तरेबा खंगसु पांगन थोक्तरेबा करिगिनोबा पांगन थोक्तरेजे मखोई असेंगबा वैष्णव अमा सनातनी गी लिचत लेबा अखोई मणिपुरी गौड़िया वैष्णव अमनी हाइबसे मखोई ओइद्रबनेबा मसीमा थमजनिंगी आई वफम अमगा आई लोसिनजबता हाइजगे अदुंबा नुमित अदुदा तांग कुंद लारिक फोंगिबा गोविंद जी की लारिक फोंगिबा नुमित असिदा गवर्नर की दमकता अमदी लाइबा गेस्ट ऑफ ऑनर ओइना सरुक याबीगिबा बीसी अहुम मदुना फमनबगी दमकता प्रिसाइड तौगिरिबा गोविंद जी की टेंपल बोर्ड की अखोई करी हाय आइगा अदुना फमनबगी दमकता सोफा थायबा वाई करिगिनो गवर्नर की दमकता अचौ असंगी दमकता अखोई कनो लेरबराबा मसीगी मरम अइना हाइजरइजि करिगिनो हाइबदा अखन्नब प्रिविलेज लेरबराबा गोविंद जी गिदा लेते हाइबिगिदा निंजिंबियो हंदकी लाइबक थीरबा इरांग असिगी मनुंग याम कंखलेंगे मेदगी हौरखबनी जून जुलाई अदाइदा मणिपुर द लेरिबा अखोई तोंगान तोंगान बा लाइनिंग लाइसोल तौबा कांगबु क्रिश्चियन गी अदगी पांगन इस्लाम गी अदगी लाइंदौ सना मही गी अदगी कबुई चिन्नाउसिंगी तिंकाउ लेकाउ हाइब्रा अदुगी अदगी अखोई कइनोगी जैन सिंगी अदगी करी ब्रह्म कुमारी सिंगी करी सिंगी मयाम पुंजिंदना अखोई करिउंबा महौसागी शांति की ओइबा फिबमदा हंजिल्लकपदा मचेत अमत्ता ओरसु थौदांग याबा ngамमदी हाइदना इंटरफेथ मणिपुर हाइना अखोई इंटरफेथ फोरम मणिपुर हाइना अमा सेमजगीबा सेमजदना अखोई मीटिंग कया तोइना तौई अमदा क्रिश्चियन जिंगी चर्च ता तौबा लाइंदौ सना मई गिदा तौबा ब्रह्म कुमारी गिदा तौबा अखोई कबुई चिनाउ जिंगी अखोई तिंकाउ गिदा तौरुबा तौदना मसी मथंग मथंग अखोई मीटिंग जिंगी तौरगा गवर्नर सु थेंखांग अमो अनेरक अखोई उनजदना अदगी गवर्नर गिदसु अखोई पुन्ना लाइ का खोइरम मिनदना लाइसोन तिनसोन का तौमिनदना याम अकनबा खोंजंग अमगी पांदमदा अखोई खिजिक्तंग मचेत अमतंग ओरसु अखोई सरुक याबा ngамननबा तौजे अदैदा मथंग मथंग मीटिंग तौनरपसिदा अखोई मणिपुरी गौड़िया वैष्णव सिंगी ओइना अखोइना मीटिंग थौबू ओइदना मीटिंग सिनगदबा मतमजिददी अखोई छिनबम दु लेत्रे अमदा तौगे हाय अदु यारोय अदा यारोय तौरे अमदा तो अहानबदा ख्वाइदगी लाक्सगी बजे अखोइना श्री श्री गोविंद जी गिदने
ꯀꯔꯤ ꯇꯥꯛꯄꯤꯔꯛꯈꯤꯒꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯦ ꯑꯗꯨꯝꯕ ꯃꯤ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨ ꯐꯤ ꯁꯦꯠꯂꯒ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯩ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯖꯍꯥ ꯀꯩꯅꯣ ꯑꯣꯏꯇꯥꯔꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯆꯧꯀ꯭ꯔꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯐꯛꯇ ꯐꯝꯖꯒꯦ ꯑꯩꯈꯣꯏ ꯐꯛꯇꯒ ꯅꯠꯇꯦ ꯐꯛꯀ ꯊꯥꯗꯅ ꯃꯆꯤ ꯑꯃꯗ ꯐꯝꯖꯒꯦ ꯃꯆꯤ ꯑꯃꯇꯪꯗꯤ ꯃꯆꯦꯠ ꯑꯃꯇꯪꯗꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯁꯔꯨꯛꯁꯤꯗꯩꯁꯤꯗ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯁꯤꯡꯒꯤ ꯏꯖꯠꯁꯦ ꯂꯣꯏꯕ ꯇꯥꯔꯦꯗ ꯒꯣꯕꯤꯟꯗꯖꯤꯅ ꯇꯥꯕꯤꯈꯤꯗꯕꯅꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯥꯟꯗꯣꯞ ꯑꯃꯗ ꯇꯧꯈꯤ ꯃꯥꯟꯗꯣꯞꯇꯨꯗ ꯇꯧꯕꯗꯨꯁꯨ ꯄꯨꯔꯥ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯑꯗꯨ ꯑꯃꯨꯛꯇ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯅꯔꯛꯇꯦ ꯀꯩꯗꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯇꯧꯈꯤꯑꯕ ꯃꯁꯤ ꯍꯧꯅꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯖꯕꯒꯤꯗꯤ ꯃꯐꯝꯗꯨ ꯄꯤꯕꯤꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯧꯀꯤ ꯊꯥꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯤꯔꯒ ꯅꯍꯥꯟ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯅ ꯒꯕꯔꯅꯔꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯇꯩ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯒꯣꯕꯤꯟꯗꯖꯤꯒꯤ ꯗ ꯇꯣꯉꯥꯟꯕ ꯁꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯧꯀꯤ ꯊꯥꯒꯗꯕꯅꯤ ꯁꯣꯐꯥ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯅꯤꯌꯣꯝ ꯑꯃ ꯂꯩꯕꯤꯔꯕ꯭ꯔꯥ ꯂꯩꯕꯕꯨꯗꯤ ꯌꯥꯏ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯃꯤꯇꯤꯡ ꯇꯧꯕ ꯀꯔꯤ ꯀꯥꯏꯒꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯨ ꯅꯍꯥꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯇꯧꯗꯅ ꯌꯥꯎꯏ ꯑꯗꯨ ꯀꯔꯤꯒꯤ ꯊꯤꯡꯕꯤꯗꯦ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯐꯩꯖꯣꯝ ꯁꯦꯠꯇ꯭ꯔꯗꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯝ ꯔꯥꯁꯒꯤ ꯀꯔꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯅꯤꯌꯣꯝ ꯑꯃꯗꯤ ꯊꯝꯕꯤꯕ ꯇꯥꯏꯌꯦꯕ ꯅꯤꯌꯣꯝ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕꯗ ꯄꯪꯇꯧꯗ ꯇꯧꯕ ꯑꯗꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤ ꯅꯃꯥꯕꯂꯤ ꯃꯇꯥꯡꯗꯅꯤ ꯅꯃꯥꯕꯂꯤꯁꯦ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏꯗ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯁꯝꯄ꯭ꯔꯗꯥꯏꯗ ꯅꯃꯥꯕꯂꯤ ꯍꯥꯏꯁꯦ ꯀꯩꯈꯨꯝ ꯐꯤꯅꯤ ꯑꯉꯧꯕ ꯐꯤ ꯑꯁꯤꯕꯗ ꯀꯨꯞꯄꯤ ꯍꯥꯏꯗꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯏꯟꯅ ꯐꯤ ꯑꯣꯏꯅ ꯏꯟꯅꯕ ꯑꯉꯧꯕ ꯐꯤꯗꯣ ꯃꯔꯥꯛ ꯇꯥꯏꯔꯒ ꯏꯟꯅꯕ ꯖꯥꯇꯤꯅꯤ ꯀꯥꯡꯂꯨꯞꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯁꯤꯕ ꯄꯨꯊꯣꯛꯑꯒ ꯁꯪꯁꯀꯥꯔ ꯇꯧꯐꯝ ꯐꯥꯎꯕ ꯄꯨꯊꯣꯛꯑꯒ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯐꯤꯅꯤ ꯍꯥꯏꯗꯅ ꯅꯃꯥꯕꯂꯤꯁꯦ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯕꯥꯃꯣꯟꯗꯒꯤ ꯋꯥꯏꯔꯨꯔꯒ ꯑꯃꯨꯛ ꯕꯥꯃꯣꯟ ꯃꯌꯨꯝꯗ ꯊꯤꯟꯅꯔꯛꯄ ꯑꯗꯨꯝꯕ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯗꯅ ꯏꯁꯀꯣꯟꯒꯤ ꯃꯇꯧ ꯇꯝꯕꯒ ꯏꯁꯀꯣꯟ ꯍꯥꯏꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕ ꯍꯥꯏꯁꯦ ꯕꯩꯁꯅꯕꯤꯖꯝ ꯍꯥꯏꯁꯦ ꯃꯨꯊꯠꯂꯁꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨ ꯎꯁꯣꯞꯇ ꯒꯣꯕꯤꯟꯗꯖꯤꯒꯤ ꯎꯁꯣꯞꯇ ꯀꯔꯤꯗꯁꯨ ꯏꯁꯀꯣꯟꯒ ꯃꯥꯟꯅꯅꯕ ꯇꯧꯕꯤꯕ ꯇꯥꯔꯦ ꯊꯨꯒꯥꯏꯕꯤꯕ ꯇꯥꯔꯦ ꯑꯗꯨ ꯉꯥꯛꯁꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯒꯣꯕꯤꯟꯗꯖꯤꯒꯨꯝꯕ ꯃꯐꯝꯗ ꯑꯗꯒꯤ ꯑꯇꯩ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯕꯩꯁꯅꯕꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯃꯥꯕꯂꯤ ꯏꯟꯕꯁꯦ ꯃꯁꯤ ꯇꯧꯍꯟꯕꯤꯔꯣꯏꯗꯕꯅꯤ ꯒꯣꯕꯤꯟꯗꯖꯤꯒꯤꯗ ꯀꯅꯥꯒꯨꯝꯕꯅ ꯏꯟꯂꯥꯁꯨ ꯏꯕꯦꯝꯃ ꯇꯧꯍꯩꯗꯦ ꯏꯟꯒꯅꯨ ꯁꯨꯝꯕꯁꯦꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯑꯗꯨꯝꯕ ꯑꯃꯈꯛ ꯍꯥꯏꯕꯤꯈꯤꯗꯕ ꯀꯅꯥꯝ ꯇꯧꯔꯣꯏ ꯄꯂꯥ ꯂꯣꯏꯁꯪꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏ ꯀꯅꯥꯅꯣ ꯅꯍꯥꯔꯣꯜꯁꯤꯡ ꯀꯩꯅꯣ ꯂꯥꯛꯑꯦ ꯅꯋꯥꯕꯂꯤ ꯏꯟꯕ ꯌꯥꯟꯕ ꯅꯣꯏ ꯇꯧꯋꯦ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯃꯗꯨ ꯍꯧꯅꯗꯦꯀꯣ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗ ꯃꯁꯤ ꯇꯣꯛꯀꯗꯧꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯄꯪꯇꯧꯗ ꯇꯧꯁꯨ ꯇꯧꯔꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯒꯣꯕꯤꯟꯗꯖꯤꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯎꯕ ꯉꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥꯅ ꯊꯣꯛꯄ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯌꯥꯝ ꯂꯩꯔꯦ ꯌꯥꯝꯅ ꯉꯥꯡꯖꯅꯤꯡꯉꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣই ꯉꯥꯡꯐꯝꯁꯨ ꯊꯣꯛꯇꯦ ꯉꯥꯡꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯅꯤ ꯑꯗꯨ ꯉꯥꯡꯖꯔꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯃꯥꯕꯂꯤꯒꯤ ꯃꯔꯝꯗ ꯊꯝꯖꯕ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯔꯣꯏ